Ziri lambida kuki singna potchai pusilakpa truck gari ani mai thakre. Driver phajinkre. National Highway 37 Imphal Jiribam lambida. Ngasi ayu pung mga rom tabada Jiribamdagi sana thaknaba potlam. Haibadi alu amadi tilhau puduna Imphal sanglakpa. Tata truck ani kuki singna mai thadokre. Aduga gari driver phaduna pukre hairi. Pau asina hai. Malpuduna Imphal sanglakpa truck gari ani ase. Imphal tamna lakpa lambi paringi litan pokpi amadi. New Kaifunda ani ki marakta laiba kuki singna taba. Langnom village ta thokibani. Kuki khul yorokpa matamda kuki khulai paiba militant singna. Gari ani ase nongmai singdon da khamki. Aduga gari ani mai thaki. Mai thakiba gari registration number SS11BC 3577 asi Noni Bazar da laiba nan Manipuri Gobind Gauba amagini hairi. Gari asigi mamang thangba engine gi saruk sing mai thaduna manghankre. Gari asida aluna singba puduna lakpani. Gari mapu oiriba nan Manipuri Gobindagi phangba paugi matung inadi. Mahaki gari driver aduna kuki militant singna mahak phaduna pure haina mobile tarakhi. Masigi matungda mahaki mobile phangkhidre hairi. Mai thadokraba Tata truck amadugi registration number na MN05 C3992 ni. Gari asida tilhau pusilakpani. Gari asisu kuki militant singna mai thadoktuna. Gari asige iyamba saro mai na sakre hairi. Gari mai thabagi pau asi hek phangbaga. Noni amadi lengang pupida laiba police ki kangbuna. Thaudok thokpamda sangsinduna mai sakliba gari adu kankhi hairi. Kautro amadi kadangbal khulda landaraknaba. Kuki militant singi gari kaya thokdilakiba uba phangkre. Sahi amaga thanipal suraklaba Manipurda thokliba. Kanglup anigi lan manung asida kuki militant singna. Yamna toina bom amadi nongmai kapsinduna landarakpada natana. Drone bombing tawduna mihat mipun kaya thokhankraba. Imphal West District ki manung sanna lairiba. Kautro kadangban. Sanjam sirang. Sanjam khuno. Kurkul amadi kanto sabal na singba maitay khul singda. Naung nalanda sa tharak na bagi damakta. Ngarang numidang kuki militant singi gari kaya thawzilakba. Drone footage ki mateng nagi uba phangla hairi. Pau asina hai. Ngasi nungalamday pung 3:30 taba matamda. Kautru amadi kadangban ga thangnana Kangpokpi district ki. Manung sanna lairiba Bethel kuki khulda. Afaba makhal ki khulai paiba masing yamlaba kuki militant singna tongba. Gari kaya mathang thawzilakpa uba phangki. Kuki militant singna tongba gari sing ado. Kharambai Phairomdagi Kautruk National Sports University. Harau Thelgi mathak thangba singyang taba lambi paringda. Gari sing adu pareng sangsilakpa uba phangki. Masi urubadagi ngasi hayeng asida kuki militant singna. Kautruk kadangban amadi thangnana lairiba maitai khul singda. Landas lakadra haibagi khunja singna yamna saungna mipaiba pokle hairi. Ngasi nungalamday pung 3:30 taba matamda sangsilakiba. Kuki khulai paiba singna tongba gari adu. Ngarang numidang kangsu Polandagi laklaga singda dam mathakta lairiba. Kharambai phaida yareklaba matung. Ngasi nungalamday Bethel kuki khulda thunglakibani hairi. Panbaya badi haukiba October 13 gi ahingdasu. Kuki militant singna Bethel singthaktagi naknana lairiba. Kautruk kadangban, sanjam sirang, sanjam khuno. Kurkul amadi kanto na singbada. Nongmay bom amadi misan rocket na singba kapsilaktuna. Akan mamawang da landaslak palay krabani. Kuki militant singna matam kayagi mamangdagi. Bunker na singba thaduna mukhoy ki asawba kim ama oiduna. Lairiba Bethel kuki khulda. Combing operation zathaduna kuki militant sing. Takthok punya ba Manipulay ki mapamda haizarabasu. Ngasi phawba thabak oina lokhatana lairakliba ni hairi. Aitongi maitai khulda ngasi so. Kuki militant singna nongmai amadi bom kapsinduna landaslakre. Haukiba November 4 gi ayuk pung 13 taba matamda. Bisnupur district ki Kumbi police station gi manung sanna. Saiton wathalambi mayada laiba lobukta. Law suduna laibi maungnaha ama. Kuki militant singna singthaktagi nongmai kapsinduna hat kharba matungda. Saiton gi dampi reserve forest ki sarukta haujiksu. Kuki militant singna khutningduna lairi. Ngasi ayuk pung 4:30 taba matamdasu. Dampi reserve forest ki pareng oiriba. Dokhom amadi kongman chingthaktagi Saiton gi maitai khultamna. Kuki militant singna nongmairon kaya kapsinduna landaslakre hairi. Kuki militant singna nongmai kapsilakpa asida.
Saiton wa thalambi maya da leiba maha regiment ki kangbuna KuKi militansingi maikai tamna alemzi nongmoi phawba sidinaduna akanba mawongda khut hanki adu phawbada KuKi militansingi maikai dagi matat oina ngasi ayo pung 8 makhai phawba nongmoi kamlakhi nongmoi kapsilakpa aduda khunja sing asok apan amate yawkhide hairi thaudo asigi matangda mafam aduda leiba khunja kharana pause asida phongdorakpagi matung inadi KuKi militansinga nongmoi kapsilakuna landarakpham oiriba dampi reserve forest ki mafam dagini haina khanglabasu combing operation na singba sathaduna takthoknaba amadi phagatnabagi thabak ngasi phawba manipulenga ki maikai dagi laukhatana leiriba asi yamna pende masigi ona tainabada ngarang masing yamlaba Central Security Force Saiton area da combing operation tawgani haina thumjilakhi maduda Saiton gi thongkhongda khunja nupi singthoktuna Central Force ki gari sing adu thattuna sanghankhide amadi combing operation tawhankhide khunja singna phongdorakpagi matung inadi KuKi militant singna nongmai kablakphom oiriba mafamda combing operation tawdraga khunja singna leiriba Saiton gi mafamda combing operation tawgani haibasi ona taina thabak tawbani thawong asi khunja singni yamna kanne yaningde KuKi militant sing kankhatuna thambagi mawongni haina pendaba phongdokhi loinana hauzik Saitonda leiriba mafam singdi laulokpagi thabak hawbada ngairi maduna KuKi militant singna yamna toina nongmai kapsinduna landasilakpa asina maram oiraga miyamna poinugi laulokpa ngamduna leire aduga wa thalambida leiriba local singdi laulokpagi thabak hawnari hauzik laulokpa ngamduna leiribase wa thalambigi local da laupari tararong watuna leiri maram aduna lengaki maikaidagi matik saba security force na ngak senbiduna khunja sing mapung phana laulokpa yahanbiyo loinana dampi reserve forest ki parengda leiriba KuKi militant sing athuba matamda combing operation sathaduna takthokpiyo hainasu phongdokhi KuKi MLA tara ITLF amadi ko-tu terrorist ni haina center na laothokpa matam yaure Fox KuKi khulai paibasingi marumda leiriba KuKi zo MLA tara ITLF amadi ko-tu asi terrorist ni haina India government na laothokpa matam yaure amadi KuKi khulai paibasingna phaduna pukhiba miyoi taru adu tekta kaiduna rescue tawgadabani haina Fox ki president TH Baniharna taksilakli Kakwa boroi makhongda leiba MWF ki office ta bangthokpa paugi mifam amada wafam asi phongdokladuna mahakna makhata na hai tha asigi tareta jiribamgi district mombunga hek thangnana leiriba Zairon village da mar nupi ama hatkiba adu KuKi khulai paibasingna mar amasung mitei anigi marakta yangthina ba sathakiba thawongni mihak adu KuKi khulai paibasingna satharaga mitei singda taisinkhibani haibasi mayek senglaba wafamni amaramda phakhiba miyoi taru ase phatanungda thoklabadi madugi poloi afaba oiroi maram asina athuba matamda state na Assam government da pressure piduna KuKi khulai paibasingna phakhiba miyoi sing adu rescue tawnaba thabak paikhat piyo loinana jiribamda watliba security personnel sing athubada thajinduna jiribamgi irang ase laksinaba hotnabiyo KuKi khulai paibasingna phakhiba miyoi sing asi thadoraktriba phawba hayengdagi school college singda tuminna leptuna mapugi mafamda thawzan nibiyo haiki